ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯈꯥ ꯂꯧꯕꯤꯔꯁꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯅꯥꯏ ꯃꯁꯦꯟ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯊꯧꯒ ꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯗꯤ ꯀꯣꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯔꯛ ꯇꯥꯡꯂꯛ ꯌꯦꯡꯂꯒ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯁꯥꯕꯕꯨ ꯔꯥꯖꯅꯤꯇꯤ, ꯙꯔꯃꯅꯤꯇꯤ, ꯆꯠꯅꯔꯣꯜ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 3 ꯆꯨꯞꯅ ꯇꯝꯕꯤꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯌꯥꯔꯒꯅꯤ ꯈꯟꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ: ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯊꯥ 3 ꯆꯨꯞꯅ ꯀꯨꯐꯥ ꯆꯪꯗꯨꯅ ꯂꯩꯕꯁꯤꯗ ꯃꯁꯛ ꯃꯆꯨ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯤ ꯐꯔꯛꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ ꯍꯥꯟꯅꯒꯤ ꯁꯛ-ꯆꯨ ꯑꯗꯨ ꯍꯟꯖꯤꯜꯂꯛꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯊꯧ ꯑꯁꯤ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕ, ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯆꯨꯝꯃꯤ ꯆꯨꯝꯗꯦ, ꯐꯩ ꯐꯠꯇꯦꯅꯆꯤꯡꯕ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯣꯟꯒꯅꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯕꯁꯨ ꯃꯟꯇ꯭ꯔꯤꯕꯨ ꯀꯤꯕꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯜꯂꯦ꯫ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯁꯨ ꯀꯣꯅꯨꯡ ꯀꯥꯔꯛꯇꯨꯅ ꯗꯔꯕꯥꯔ ꯆꯣꯅ ꯇꯤꯜꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯇꯥꯡꯕꯟꯗ ꯐꯝꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯁꯥꯕꯗꯨ ꯎꯕꯗ ꯃꯤꯌꯥꯝꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯂꯕꯁꯨ ꯃꯟꯇ꯭ꯔꯤꯕꯨ ꯀꯤꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯊꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯤꯟꯅꯔꯒ ꯅꯨꯃꯤꯠꯇꯨ ꯉꯟꯇꯥꯅ ꯗꯔꯕꯥꯔꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯊꯧꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯗꯔꯕꯥꯔ ꯐꯝꯕꯗꯒꯤ ꯑꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯀꯤꯕ ꯍꯪꯒꯣꯏꯕ ꯐꯔꯛꯂꯦ꯫ ꯃꯟꯇ꯭ꯔꯤꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ, ꯉꯥꯡꯐꯝ ꯊꯣꯛꯄ ꯋꯥꯉꯥꯡ, ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯆꯠ ꯁꯥꯖꯠ, ꯌꯦꯡꯒꯗꯕ ꯃꯤꯠꯌꯦꯡ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯀꯥꯏꯗꯅ ꯆꯠꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯑꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯁꯥꯅ ꯈꯪꯖꯔꯦ꯫ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯃꯁꯥꯅ ꯌꯥꯅꯤꯡꯂꯒ ꯇꯧꯔꯦ, ꯌꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯂꯦ꯫ ꯃꯟꯇ꯭ꯔꯤꯗ ꯇꯥꯅꯔꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯗꯔꯕꯥꯔꯗ ꯇꯤꯟꯕ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛꯅ ꯅꯤꯡꯊꯧ ꯂꯥꯛꯄꯗ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯄ, ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯋꯥ ꯈꯔ ꯇꯥꯕ ꯉꯝꯗꯕ ꯑꯁꯤꯅꯆꯤꯡꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯁꯥꯕ ꯅꯤꯡꯊꯧꯗꯨ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯃꯥꯅ ꯁꯦꯝꯕꯤꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯗꯤ ꯅꯤꯡꯊꯧꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯁꯤꯠ ꯊꯑꯣꯏꯗꯦ꯫ ꯅꯤꯡꯊꯧ ꯂꯥꯛꯄꯗ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯅ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯒ ꯃꯐꯝ ꯃꯐꯝꯗ ꯐꯝꯅꯕꯗꯣ ꯃꯟꯇ꯭ꯔꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯍꯧꯒꯠꯇꯦ, ꯅꯣꯡꯃꯇ ꯅꯤꯡꯊꯧꯗꯨꯗ ꯈꯨꯔꯨꯝꯗꯦ꯫ ꯃꯟꯇ꯭ꯔꯤꯒꯤ ꯂꯝꯆꯠ, ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯊꯑꯣꯏꯗꯕ ꯃꯇꯧꯗꯨ ꯑꯉꯝꯕꯁꯤꯡꯅ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯅꯗꯦ꯫ ꯃꯟꯇ꯭ꯔꯤꯅ ꯃꯥꯕꯨ ꯊꯑꯣꯏꯗꯕ, ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯃꯟꯇ꯭ꯔꯤꯅ ꯌꯦꯠꯇꯨꯅ ꯇꯣꯛꯄ, ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯈꯨꯔꯨꯝꯗꯕ, ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯎꯕꯗ ꯑꯁꯥꯕ ꯅꯤꯡꯊꯧꯗꯨ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯟꯕ, ꯑꯉꯝ ꯑꯊꯧ ꯁꯨꯅ ꯐꯝꯕ ꯗꯔꯕꯥꯔꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ: "ꯄꯨ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛ ꯑꯁꯤ ꯏꯄꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯄꯅꯤꯅ ꯑꯍꯟ ꯑꯣꯏꯔꯦ, ꯋꯥꯈꯜꯕꯨꯗꯤ ꯆꯣꯏꯔꯦ, ꯅꯤꯡꯊꯧ ꯑꯃꯗ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ, ꯆꯠꯀꯗꯕ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯀꯥꯎꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯃꯟꯇ꯭ꯔꯤꯐꯝ ꯊꯥꯗꯣꯛꯂꯣ, ꯅꯌꯨꯝꯗ ꯀꯨꯝꯂꯣ꯫ ꯅꯍꯥꯛꯀꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯅꯍꯥ ꯑꯣꯏꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯍꯥꯞꯂꯒꯦ" ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯞꯄ ꯅꯤꯡꯊꯧ ꯑꯁꯦꯡꯕꯁꯨ ꯅꯠꯇꯦ, ꯃꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯉꯥꯡꯕ, ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯠꯄ, ꯅꯤꯡꯊꯧ ꯑꯁꯦꯡꯕ ꯅꯠꯇꯦ, ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ, ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯗꯨꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯟꯇ꯭ꯔꯤꯐꯝ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯇꯝ ꯆꯥꯗꯅ ꯇꯝꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫
ꯇꯨꯃꯤꯟꯅ ꯃꯕꯨꯛꯅꯤꯡꯗ ꯐꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯃꯍꯥꯛ ꯆꯥꯕ ꯊꯛꯄ, ꯇꯨꯝꯕ ꯍꯤꯞꯄ ꯆꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯟꯇ꯭ꯔꯤꯅ ꯇꯨꯔꯦꯟꯗ ꯏꯔꯨꯖꯕ ꯀꯨꯝꯂꯛꯄꯗ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯇꯥꯎꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯔꯣꯏꯗꯨꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯣꯛꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯥ ꯑꯃꯗ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯇꯨꯔꯦꯟꯗꯒꯤ ꯑꯣꯛꯂꯛꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ ꯀꯠꯂꯨꯆꯣ꯫ ꯐꯖꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯎꯕꯗ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯃꯟꯇ꯭ꯔꯤ ꯐꯝꯗ ꯍꯟꯖꯤꯟꯖꯔꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ"꯫ ꯃꯄꯨꯔꯣꯏꯕ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯅꯤꯡꯂꯗꯨꯅ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯥꯅ ꯌꯣꯝꯁꯤꯜꯂꯒ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗ ꯊꯝꯕꯥꯜ ꯀꯠꯄ ꯆꯪꯂꯛꯏ꯫ ꯐꯝ ꯇꯥꯔꯕ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯅꯤ ꯈꯪꯗꯨꯅ ꯑꯁꯥꯕ ꯅꯤꯡꯊꯧꯅ マꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯄꯨꯔꯛꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ꯫ ꯐꯖꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄ ꯊꯝꯕꯥꯜꯅꯣ ꯍꯪꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯐꯝ ꯇꯥꯔꯕ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯉꯁꯤ ꯇꯨꯔꯦꯟꯗ ꯏꯔꯨꯖꯕ ꯀꯨꯝꯊꯕꯗ ꯂꯩꯔꯥꯏꯗ ꯇꯥꯎꯊꯔꯛꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯑꯣꯛꯂꯒ ꯅꯤꯡꯊꯧꯗ ꯀꯠꯆꯔꯨꯆꯣ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯄꯨꯔꯛꯂꯒ ꯀꯠꯆꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯐꯖꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯁꯣꯏꯗꯅ ꯍꯧꯔꯛꯐꯝ ꯁꯥꯠꯐꯝ ꯂꯩꯔꯝꯒꯅꯤ"꯫ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯑꯁꯦꯡꯕ ꯃꯤꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗ ꯆꯠꯂꯒ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯑꯗꯨ ꯐꯨꯛꯂꯒ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯠꯆꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯠꯄ ꯉꯝꯂꯕꯗꯤ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤ ꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯀꯅꯤ, ꯉꯝꯗꯕ ꯊꯣꯛꯂꯒꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯐꯪꯕꯒ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯀꯤꯕꯗꯒꯤ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯌꯨꯝꯗ ꯐꯝꯗꯣꯛꯇꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯊꯤꯕ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯇꯨꯔꯦꯟꯒꯤ ꯇꯨꯡꯈꯨꯜ ꯏꯟꯅ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯗꯔꯛꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃ ꯃꯀꯣꯛꯅ ꯂꯩꯕꯥꯛꯇ ꯌꯨꯡꯗꯨꯅ ꯂꯥꯏ ꯅꯤꯡꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯐꯝ ꯍꯪꯕꯗ "ꯈꯔ ꯆꯠꯈꯣ ꯑꯗꯨꯒ ꯐꯪꯒꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯃꯐꯝ ꯑꯃ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃꯇ ꯂꯩꯕꯥꯛꯇ ꯂꯦꯞꯂꯒ ꯂꯥꯏ ꯅꯤꯡꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯉꯣꯟꯗꯁꯨ ꯍꯪꯕꯗ "ꯈꯔ ꯋꯥꯠꯂꯤ ꯆꯠꯈꯣ" ꯍꯥꯏꯔꯛꯏ꯫ ꯂꯥꯏ ꯅꯤꯡꯕ ꯑꯅꯤ ꯑꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯏ ꯅꯤꯡꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯄꯣꯛ ꯑꯃꯠꯇ ꯅꯤꯡꯊꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯅꯤꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯅ ꯃꯃꯩꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯝꯃꯤ꯫ ꯑꯆꯥꯛꯄ ꯃꯩꯒꯤ ꯃꯩꯁꯥꯅ ꯃꯃꯥꯏꯗ ꯌꯩꯕꯗ ꯁꯤꯟꯊꯔꯛꯄ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯇꯨ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯥꯛꯇ ꯍꯨꯃꯥꯡ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯔꯝꯃꯤ꯫ ꯍꯨꯃꯥꯡ ꯃꯇꯨꯝ ꯃꯌꯥꯝꯗꯨ ꯏꯁꯤꯡꯒꯤ ꯃꯇꯧꯒꯨꯝ ꯆꯦꯟꯊꯔꯛꯇꯨꯅ ꯇꯨꯔꯦꯟꯗ ꯇꯤꯜꯂꯝꯃꯤ꯫ ꯍꯨꯃꯥꯡ ꯑꯗꯨ ꯇꯨꯔꯦꯟꯗ ꯍꯦꯛ ꯌꯧꯕꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯇꯨꯔꯦꯟꯗ ꯇꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤꯗꯨ ꯍꯔꯥꯎꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯃꯃꯤꯠ 3ꯂꯛ ꯄꯥꯡꯏ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯛꯄ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯆꯥꯗꯦ꯫ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤꯅ ꯆꯪꯁꯤꯜꯂꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯂꯥꯏ ꯅꯤꯡꯕꯅꯣ ꯍꯪꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯏ ꯅꯤꯡꯕꯁꯤ ꯍꯟꯗꯛꯀ ꯊꯥꯅ ꯃꯄꯣꯛ 3ꯂꯛ ꯁꯨꯔꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯅ ꯂꯥꯏ ꯅꯤꯡꯂꯛꯄꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯀꯤꯗꯅ ꯂꯥꯏ ꯅꯤꯡꯕꯅꯤ" ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯏꯁꯣꯔꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯍꯧꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯚꯥꯞ ꯇꯥꯔꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯪꯂꯝꯗꯅ ꯀꯣꯅꯨꯡ ꯇꯥꯅ ꯂꯥꯛꯂꯦ꯫ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤ ꯂꯥꯛꯄ ꯎꯕꯗ
ꯑꯁꯥꯕ ꯅꯤꯡꯊꯧꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧ ꯎꯕꯗ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯛ ꯈꯨꯊꯛ ꯀꯨꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯥꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯔꯛꯐꯝ ꯊꯤꯔꯨꯕꯒꯤ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯚꯥꯞ ꯇꯥꯔꯦ꯫ ꯃꯥꯕꯨ ꯅꯤꯡꯊꯧ ꯁꯦꯝꯕꯤꯈꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯤꯔꯥꯏꯕ ꯑꯃꯗꯤ ꯐꯝ ꯇꯥꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯃꯥꯅ ꯁꯦꯝꯕꯤꯕ ꯅꯤꯡꯊꯧꯅꯤ ꯈꯟꯗꯨꯅ ꯊꯧꯑꯣꯏꯗꯕ ꯍꯧꯈꯤꯕ ꯀꯌꯥ ꯑꯗꯨ ꯀꯥꯎꯊꯣꯛꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯕꯗ ꯐꯝ ꯇꯥꯔꯝꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯈꯨꯗꯛꯇ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯐꯝꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯞꯄꯤꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯕꯦꯕꯥꯔ ꯀꯥꯏꯗꯅ ꯆꯠꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯅꯤꯡꯊꯧ ꯁꯦꯝꯕꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯄꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯈꯤ꯫ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯑꯅꯤꯅ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯕꯗꯒꯤ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫